Online Manipuri ayuki pau miyeng tabiro pumnamang puthoi laisramna khurumjari ahanbada maroiba pau Kuki protester amadi Naga volunteer gi marakta umkhatnakre Senapati District Student Association SDSN Association asigi jurisdiction manungda makal amatagi Kuki singna rally amadi darna pangthoktanaba khangankhibagi mayokta namfuda rally chanaba honarakpadagi Kuki jo protester amadi Naga volunteer anigi marakta umkhatnage tawure Paugi likhunamagi matung inna tokhaiba administration ama demand tawduna ngasi Kuki jo miyamna Kaithel Mambi Military Colony KMC dagi Kangpokpi headquarter fawba makhoigi rally ama chanaba honarakhi matam aduda protest rally edu makhoigi jurisdiction manungda chatpe yaroi haidna Naga volunteers singna human chain semduna protest rally adubu thingki maduda Kuki jo protester singi maikai nung khunduna langshinna honarakpadagi nakal anigi marakta khut thoknabagi fibam lakpadagi security na matam chana laksinbadagi pamdaba thokdukti thokide hairi SDSA gi maikai fongdorakpada Manipur da tholiba irang asida association asina neutral oina leiduna lamdam asina santi puraknaba honaduna lakli amadi association asina sinduna run for peace in Manipur haiba thimgi makhada inter sport meet su pangtokpa laikre marak asida Kuki inpi gi miyeng makhada protest rally ama association asigi jurisdiction manungda chanaba honarakpa laibak thibani association asigi maikai dagi mangjawnana SDS gi jurisdiction manungda rally amadi darna tawdana bakhangan baga loinana thingba sigi mayokta thabak tawrklabadi maduda thorokpa afafatagi daita pumba rally silli langni basingna pugadabani haina khangan balaikrabani haina fongdorokli Rally adu KSO Sadar Hills Thadau Student Association Sadar Hills Dilai Wi-Fi Student Association na puna sinduna ngasi upung 13 dagi Kaithel Mambi Military Colony KMC dagi horakhibani makha tarakpa update ta tokhaiba Kuki Homeland tanuna Kuki singna rally chatkre Kuki organization singna sinduna makhoigi iba tokhaiba Homeland ama demand tawduna Churchanpur Kangpokpi amadi Tamenglongda rally chatkre chamana ba pungphamda rally asi Delhi gi jantar mantar su pangthokre mafam kaya da pangthokiba rally aduda For peace in Manipur, Mother India has to deliver a new baby statehood called Kuki Land haina iba achawa banner ama sizinaki khongchat aduda saruk yakiba protesters singna Chief Minister N Biren Luchingba Manipur lenga pu yaningdaba fongdokpa slogan lawbaga loinana Manipur da matam pumbagi oiba santi gi waroisin ama purakna bagi amata ngairba lambidi Kukisingi tokhaiba administration ama leibana oigani haina iba play card sing sizinaki rally edu National Highway 37 Imphal Jirbam lambigi langnom dagi tadbut fawba chatpaga loinana Churchanpurgi Rally asini Delhi gi jantar mantar Kuki NP amasung Kuki Student Organization KSO na sinduna pangthoki Rally aduda Chief Minister N Biren Luchingba Manipur lengana Kuki jo singi mathakta genocide chathaba yaningde Kuki jo singi oiba legislature yawba union territory ama semgadabani haiba kholaw sing lawki Rally adu nungthilpung ama makhaidagi nungthilpung manga phawa pangthoki amaromda Kangpokpi district sasu Jomi Student Federation amadi Kuki Student Organization na sinduna Chief Minister Biren gi khonjal oigani haiba audio recording gi mayokta protest rally chatkre Biren Singh led BJP government ethnic cleansing against the Kuki jo expose separate administration the only solution haiba banner ga loinana chatkriba protest rally adu Kuki Student Organization Sadar Hills na TSA GRO amadi Jilai Sadar Hills na duchingduna chathakibani panba yabadi rally asigi dama Jomi Student Federation amadi Kuki Student Organization na Kangpokpi district manungda lenga ki loisang sing yauna private institute sina chingba amadi lalnoiti ki thoram pumna magleb daga protest rally asida saruk yanaba khangan khibani adubu Manipur lenga ki commissioner home and Ashok Kumar na khuyek piduna thadorok pocherol amada district asigi oina lenga ki loisang sing yauna private institute na chingba sing amadi lalnoiti ki thabak thoram pumna magmahau sagum hangna ba khangan khibani Masigi mathakta kanagumbana lenga ki mayokta leiduna law and order thugaina ba honaraklabadi lenga no chapchaba law gi thabak lokhatkani haiba wafam thamkhibani lenga ki maikai degi akanba khongjang lokhalabasu district asida miyam aduma rally chatuna lenga amadi CM Biren gi mayokta kholaw kaya lawki loinana rally chalingai manungda lakpa gari khara amanga ta thoan khibada natana makhoi masel gi marakta mukna ba khara su thokhi tarakbada CM na NPO gi mihut sing unakre Chief Minister Lwkhtlagani Biren ga ngasi ma ki secretary Naga People's Organization NPO Senapati gi mihut singa unakre NPO gi mihut singa ngasi CM secretary Chief Minister ga unabadu da Manipur gi lawmi furup singi yai fatharang sing loinana adai chakho tharang singi matang na kupna khana ki hairi makha tarakpa update ta Delhi police ki thawong laibak thibani Maheshwar Thonghaujam Leibang miyamna mitei furupu yamna lana lawkhiba yaba Delhi gi jantar mantar da chathakhiba Kuki jo singi khongjang asi
ꯄꯥꯡꯊꯣꯛꯄꯗ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯅ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯊꯥꯖꯕ ꯄꯤꯔꯝꯂꯒ ꯅꯔꯣꯜꯗ ꯈꯣꯡꯆꯠ ꯆꯠꯍꯟꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯑꯥꯔꯄꯤꯑꯥꯏ ꯊꯧꯕꯥꯜꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁ꯭ꯋꯔ ꯊꯧꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯗꯤꯜꯂꯤꯗ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯖꯤꯅꯣꯁꯥꯏꯗ ꯑꯣꯏꯕ ꯂꯩꯉꯥꯛꯅꯤ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯀꯔꯤꯒꯤꯅꯣ? ꯖꯤꯅꯣꯁꯥꯏꯗ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯁꯤꯖꯤꯟꯅꯔꯛꯂꯤꯕ ꯑꯁꯤꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯁꯥꯅ ꯌꯥꯖꯔꯕ꯭ꯔꯥ ꯍꯥꯏꯅ ꯃꯍꯦꯁ꯭ꯋꯔ ꯊꯧꯅꯥꯎꯖꯝꯅ ꯍꯪꯂꯗꯨꯅ ꯃꯍꯦꯁ꯭ꯋꯔꯅ ꯍꯥꯏ ꯈꯣꯡꯖꯪ ꯑꯁꯤꯃꯛ ꯃꯤꯇꯩ ꯐꯨꯔꯨꯞꯄꯨ ꯂꯥꯟꯅ ꯎꯍꯟꯕ ꯌꯥꯕꯒꯤ ꯃꯊꯛꯇ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯌꯥꯗꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯕ ꯑꯥꯔꯄꯤꯑꯥꯏꯒꯤ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯈꯣꯡꯖꯪ ꯑꯁꯤ ꯆꯠꯊꯒꯗꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯉꯔꯥꯡ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯁꯪꯁꯗ ꯃꯥꯔꯒ ꯀꯅꯣꯠ ꯄꯦꯂꯦꯁꯀꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯎ ꯄꯤꯗꯨꯅ ꯑꯊꯤꯡꯕ ꯄꯤꯅꯕ ꯑꯥꯔꯄꯤꯑꯥꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯥꯀꯠꯈꯤ꯫ ꯋꯥꯀꯠ ꯆꯦꯔꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯦꯜꯂꯤ ꯄꯨꯂꯤꯁꯀꯤ ꯑꯦꯗꯤꯁꯅꯦꯜ ꯗꯤꯖꯤꯄꯤꯒ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡ ꯈꯣꯡꯖꯪ ꯑꯁꯤ ꯆꯠꯊꯕꯗ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯔꯣꯏ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯩꯅ ꯂꯩꯅ ꯈꯣꯡꯖꯪ ꯆꯠꯊꯈꯤꯕ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯈꯨꯠ ꯌꯥꯎꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯄꯥꯟ ꯊꯣꯔꯛꯂꯦ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯑꯃꯗꯤ ꯑꯥꯔꯄꯤꯑꯥꯏ ꯊꯧꯕꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯣꯡꯖꯪ ꯉꯁꯤ ꯄꯥꯡꯊꯣꯛꯍꯟꯗꯅꯕ ꯂꯥꯟꯈꯠꯈꯤꯕ ꯆꯦꯔꯣꯜꯁꯤꯡꯗꯨ ꯅꯥꯊꯩꯔꯝꯂꯒ ꯃꯤꯅꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯍꯟꯈꯤꯕ ꯑꯁꯤꯃꯛ ꯍꯛꯆꯤꯟꯅ ꯂꯧꯏ꯫ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯗꯨꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯋꯥꯡꯃꯗ ꯈꯣꯡꯖꯪ ꯆꯠꯊꯍꯟꯈꯤꯕ ꯗꯦꯜꯂꯤ ꯄꯨꯂꯤꯁꯀꯤ ꯗꯤꯖꯤꯄꯤ ꯑꯃꯗꯤ ꯑꯦꯗꯤꯖꯤꯄꯤ ꯃꯁꯥꯒꯤ ꯐꯝꯗꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠꯇ ꯔꯦꯂꯤ ꯆꯠꯂꯤꯉꯩ ꯃꯅꯨꯡ ꯕꯤꯖꯦꯄꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯃꯥꯏꯀꯦꯜ ꯂꯝꯖꯥꯟꯊꯥꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯔꯝꯂꯦ꯫ ꯀꯨꯀꯤ ꯖꯣꯁꯤꯡꯒꯤ ꯇꯣꯉꯥꯟꯕ ꯍꯣꯝꯂꯦꯟꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯉꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯌꯥꯎꯅ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯔꯦꯂꯤ ꯆꯠꯂꯤꯉꯩ ꯃꯔꯛꯇ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯤꯖꯦꯄꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯊꯥꯗꯧ ꯐꯨꯔꯨꯞꯀꯤ ꯂꯨꯆꯤꯡꯕ ꯃꯥꯏꯀꯦꯜ ꯂꯝꯖꯥꯊꯥꯡꯒꯤ ꯇꯨꯏꯕꯣꯡꯒꯤ ꯄꯦꯅꯦꯜ ꯚꯤꯂꯦꯖꯇ ꯂꯩꯕ ꯌꯨꯝ ꯃꯩ ꯊꯥꯔꯝꯂꯦ꯫ ꯑꯃꯔꯣꯝꯗ ꯃꯩ ꯊꯥꯔꯝꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯆꯦꯟꯅꯕꯁꯤꯡ ꯂꯦꯞꯅ ꯊꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯔꯛꯁꯤꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤ.ꯁꯤ ꯗꯔꯨꯟ ꯀꯨꯃꯥꯔ ꯑꯦꯁꯟꯁꯨ ꯃꯩ ꯊꯥꯔꯝꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯨꯗꯛꯇ ꯊꯤꯒꯠꯇꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯅꯕ ꯆꯨꯔꯆꯥꯟꯄꯨꯔ ꯑꯦꯁ.ꯄꯤꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯕꯤ.ꯖꯦ.ꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯋꯥꯉꯥꯡꯂꯣꯏ ꯑꯣꯏꯕꯗ ꯅꯠꯇꯅ ꯊꯥꯗꯧ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯊꯥꯗꯧ ꯇ꯭ꯔꯥꯏꯕ ꯀꯥꯎꯟꯁꯤꯜꯒꯤ ꯂꯨꯆꯤꯡꯕ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯃꯥꯏꯀꯦꯜ ꯂꯝꯖꯥꯊꯥꯡꯒꯤ ꯇꯨꯏꯕꯣꯡ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯄꯦꯅꯦꯜ ꯈꯨꯜꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯅ ꯂꯩꯔꯤꯕ ꯌꯨꯝ ꯉꯁꯤ ꯅꯨꯡꯊꯤꯜ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯃꯩ ꯊꯥꯔꯝꯂꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯀꯥꯒꯤ ꯌꯨꯝ ꯑꯅꯤ ꯃꯩꯅ ꯆꯥꯛꯈꯤꯕꯇ ꯅꯠꯇꯅ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯈꯥꯝꯗꯨꯅ ꯂꯩꯕ ꯀꯥꯔ ꯑꯃꯁꯨ ꯂꯧꯕ ꯌꯥꯗꯅ ꯃꯩꯅ ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯂꯩꯕ ꯈꯨꯜ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯃꯩ ꯊꯥꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯇꯣꯈꯥꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯆꯠꯈꯤꯕ ꯔꯦꯂꯤ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯀꯔꯤ ꯃꯔꯝꯒꯤ ꯌꯨꯝ ꯑꯗꯨ ꯃꯩ ꯊꯥꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯥꯏꯀꯦꯜ ꯂꯝꯖꯥꯊꯥꯡꯗ ꯀꯨꯀꯤ ꯁꯨꯄ꯭ꯔꯤꯃꯦꯁꯤꯒꯤ ꯃꯇꯥꯡꯗ ꯃꯦꯗꯤꯌꯥꯗ ꯋꯥꯐꯝ ꯈꯔ ꯊꯝꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯥꯏꯀꯦꯜ ꯂꯝꯖꯥꯊꯥꯡꯅ ꯃꯦꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯃꯥꯡꯗꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕ ꯑꯃꯗꯤ ꯌꯨꯝꯒꯤ ꯄꯣꯠꯂꯝꯁꯤꯡ ꯊꯨꯒꯥꯏꯔꯝꯕ ꯑꯃꯗꯤ ꯃꯩ ꯊꯥꯔꯝꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯏꯀꯦꯜ ꯂꯝꯖꯥꯊꯥꯡ ꯃꯁꯥꯅ ꯄꯨꯂꯤꯁꯇ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯑꯃ ꯐꯥꯏꯜ ꯇꯧꯈ꯭ꯔꯕꯅꯤ꯫ ꯕꯤ.ꯖꯦ.ꯄꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯃꯥꯏꯀꯦꯜ ꯂꯝꯖꯥꯊꯥꯡꯅ ꯉꯁꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯃꯩ ꯊꯥꯔꯝꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯦꯛꯁꯇ ꯃꯍꯥꯛꯅ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯉꯁꯤ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯃꯩ ꯊꯥꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯑꯜꯇ꯭ꯔꯥ ꯀꯨꯀꯤ ꯁꯨꯄ꯭ꯔꯤꯃꯦꯁꯤꯁꯠ ꯑꯃꯁꯨꯡ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠ ꯒ꯭ꯔꯨꯞꯁꯤꯡꯅ ꯆꯠꯊꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯆꯨꯝꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯀꯤꯕ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯇꯔꯥꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯍꯨꯝꯅ ꯀꯨꯀꯤ ꯖꯣ ꯍꯥꯏꯅ ꯃꯁꯛ ꯈꯪꯕꯒꯤ ꯃꯍꯨꯠ ꯃꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯃꯃꯤꯡꯕꯨ ꯔꯤꯀꯒꯅꯥꯏꯖ ꯇꯧꯕ ꯇꯥꯝꯕꯨ ꯁꯛꯈꯪꯒꯅꯤ ꯑꯇꯩ ꯃꯑꯣꯡ ꯑꯃꯠꯇꯗ ꯁꯛꯈꯪꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯏꯀꯦꯜ ꯂꯝꯖꯥꯊꯥꯡꯒꯤ ꯌꯨꯝꯒꯤ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯃꯔꯤ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯥꯏꯀꯦꯜ ꯂꯝꯖꯥꯊꯥꯡꯒꯤ ꯄꯦꯅꯦꯜꯗ ꯂꯩꯕ ꯌꯨꯝ ꯃꯩ ꯊꯥꯔꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯈꯨꯗꯛꯇ ꯊꯤꯒꯠꯅꯕ ꯑꯃꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯅꯕ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤ.ꯁꯤ ꯗꯔꯨꯟ ꯀꯨꯃꯥꯔ ꯑꯦꯁ.ꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯦꯁ.ꯄꯤꯗ ꯆꯦꯔꯣꯜ ꯑꯃ ꯊꯥꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯕꯤ.ꯖꯦ.ꯄꯤ ꯁ꯭ꯇꯦꯠꯀꯤ ꯋꯥꯉꯥꯡꯂꯣꯏ ꯑꯣꯏꯔꯤꯕ ꯃꯥꯏꯀꯦꯜ ꯂꯝꯖꯥꯊꯥꯡꯒꯤ ꯌꯨꯝꯗ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯉꯁꯤ ꯃꯩ ꯊꯥꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯝꯕ ꯑꯗꯨꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ, ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯦꯛꯁꯇ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯃꯥꯡꯗꯁꯨ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯈꯪꯅ ꯈꯪꯅ ꯉꯥꯛ-ꯁꯦꯟꯕꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯕꯗ ꯆꯦꯟꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇꯁꯨ ꯑꯦꯛꯁꯟ ꯂꯧꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯥꯟꯇꯤꯒꯤ ꯔꯦꯂꯤꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯊꯥꯗꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯊꯛꯇ ꯇꯠꯇꯅ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯛꯄ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯣꯏ ꯍꯥꯏꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫